ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯑꯩꯒꯤ ꯏꯎꯜ ꯑꯁꯤ ꯀꯣꯛꯊꯠꯄꯤꯔꯕꯁꯨ ꯑꯩꯗꯤ ꯁꯨꯡꯀꯞ ꯀꯞꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯣꯏꯗꯅ ꯀꯞꯀꯅꯤ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯇꯤꯜꯍꯧꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯥꯏꯃꯌꯨꯝ ꯃꯣꯆꯥ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯑꯕꯦꯃꯣꯏꯔꯥꯡ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ꯫ ꯊꯧꯕꯥꯟꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ? ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯐꯨ ꯆꯩꯔꯤꯕꯁꯤ ꯃꯆꯥꯗꯨꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯍꯧꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯋꯥꯕ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ꯫ ꯑꯌꯨꯛꯀꯤ ꯅꯣꯡꯍꯧ ꯍꯥꯃꯦꯡ ꯋꯥꯏꯅꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯥ ꯆꯦꯠꯇꯕ, ꯑꯈꯥꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯗꯕ, ꯁꯥꯎꯕꯗ ꯍꯥꯏꯔꯒꯅ ꯁꯥꯎꯕ ꯊꯨꯕꯒꯤ ꯃꯇꯤꯛ ꯍꯟꯊꯕꯁꯨ ꯊꯨꯕ, ꯀꯨꯏꯅ ꯁꯥꯎꯗꯕ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯆꯪꯖꯐꯝ ꯂꯧꯈꯤꯕ ꯃꯤ ꯑꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯃꯤꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯟꯕ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ꯫ ꯃꯀꯣꯛꯇ ꯁꯝ ꯍꯧꯕ ꯃꯤ ꯂꯥꯏꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯃꯃꯝ ꯂꯩ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯀꯥꯡ ꯇꯥꯟꯊꯣꯛꯄꯗꯣ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ
ꯍꯟꯅ ꯍꯟꯅ ꯇꯧꯒꯅꯨ ꯍꯥꯏꯔꯕ ꯃꯛꯇꯗ ꯑꯅꯝ ꯀꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯕ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯆꯣꯉꯥ ꯊꯤꯖꯥꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ, ꯆꯤꯟꯒꯟꯕꯤ, ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯋꯥꯀꯣꯏ ꯉꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯏꯔꯣꯏ ꯂꯨꯋꯥꯎꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯐꯨꯋꯥꯎ ꯋꯥꯎꯕ, ꯏꯔꯨ ꯃꯥꯏꯖꯊꯣꯛꯇꯨꯅ ꯇꯔꯨ ꯇꯅꯥꯟ ꯂꯩꯇꯕ ꯑꯃꯁꯨꯡ ꯆꯃꯣꯠ ꯆꯅꯩꯅꯅ ꯃꯆꯨ ꯏꯇꯥ ꯇꯥꯗꯅ ꯂꯩꯕ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯆꯥꯕꯣꯛꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯪ ꯄꯣꯛꯇꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯁꯦꯝꯕꯤꯕ ꯉꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯥꯁꯨꯕ ꯑꯁꯤꯗꯤ ꯄꯥꯎꯔꯧꯅꯤ꯫ ꯀꯩ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯒ ꯍꯦꯟꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯃꯨꯛ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯨꯝ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯨꯝ: ꯂꯩꯔꯛꯄꯗꯅ ꯃꯨꯁꯤꯟ ꯃꯨꯕ, ꯁꯤꯖꯤꯟꯅꯕ ꯀꯥꯟꯗꯅ ꯉꯁꯪ ꯉꯥꯡꯕ, ꯑꯗꯨꯒ ꯍꯨꯟꯗꯣꯛꯈꯤꯕ ꯃꯇꯝꯗꯅ ꯋꯥꯎꯊꯥꯡꯅꯕ ꯀꯔꯤ ꯄꯣꯠꯅꯣ? ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯂꯩꯔꯛꯄꯗꯅ ꯃꯨꯁꯤꯟ ꯃꯨꯕ, ꯁꯤꯖꯤꯟꯅꯕ ꯀꯥꯟꯗꯅ ꯉꯁꯪ ꯉꯥꯡꯕ, ꯑꯗꯨꯒ ꯍꯨꯟꯗꯣꯛꯈꯤꯕ ꯃꯇꯝꯗꯅ ꯋꯥꯎꯊꯥꯡꯅꯕ ꯀꯔꯤ ꯄꯣꯠꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫